Prithibi chawi aduna Angakpa Jiba su marak dum thengnai aduna ngasigi videos ta ai asengda ka hek uragadi hek thengnabaga kaino sidi soidana haigdabadugumba aikoigi Prithibi study tasingna leibadugumba yam top makhalgi jiba khara adongi phone mamaida wit kapthok chanjrake. Number 1 Sangtrong Sang Samudra nga phabasingna angakpa karigumba ma ui angakpa sa ama ui haibasi masi makoina yam toina haiganba wani adubu madugi record lehogdaba madugi photo nungtu video amta kaphogdabana makoigi wasi kanana su lusna loksna gande adubu matam madu kuidri 2022 gi July thani Chilegi Erika hari mafam asigi samudra khungbal amada miyam ama hupsinnarakhi nga phaba miyoi kharana makoina amukta ukidribadugumba angakpa jiba ama Farey haibdagi madu yengnaba thumjinnaribane Angakpa Jiba say fit 13 sangi aduga ma phabagi video say TikTok da thagat matamda yam thuna 20 million views yauki adubu social media yaukiba haridana Brahmadagi hina khangba hiba Saraswati dagi hina khangba hiba oza Gurudeva kiyama thuruktuna magi oiba comment pangpi da piba hunarakhi sigi sasi aduni nate adudi adani dana Asngarang di crash game sanaraga phone anbam leirehe tu masi irai laiba yamsu interesting oiba game ne madudi 1xbet sanabira loire sida tawdoisi plan si pukai khitringi di sagi winnings phat lahu wi wane aduga sidane ekoi sana pamba amount ma hekta sanagi yai kuina ngai ni kai mana chawbu di heli oh yes aidi amukasu thoire thakibe amount double the thoire thurpa selsi paytm bank tagi laktu ani sida dei topa game sing su yauri under and over dice head and tail asne sing si sanaraga daw yarga de dom BMW car iPhone laptops gas price makal mathel mana sing phangbi ya hali registration tawda gi promo code sinaraga de dom ₹130,000 amadi 150 free spins phangani link comment da hapchar mage apama sing laibak ingbiyo adubu tasing di masi Punga wari da yawba jiba madinate masi achawba office ko badumba nga makal amane tawbudi magi masak mong pibam boyo sasna hek yingda ngamu nga kicho puklaw bidi mandrabnina asuk kai shanu sibu haina khanbadi masana tabane sigi jiba se ising maidagi fit lising chohumlum lu thabadgumba aruba ising irumda legali masmukti chapkhai kai pressure kalbadgumba irol nungi mafamne sigi asuk lukraba mafamstagi moina ising imai tamne iroi khalakpa thobadi pressures na maram oiraga masasi chapkhaiduna sangdo halakpa even pokhai ba faw yawi hairi masna so iram bayai sigi offices na magi mamai si sudi abugum toyo tarabgum uribase masipaw sang leedana leirini adubu ngasi pawda phakiba khwaigi sang office adudi fit 13 sangi pura train gi mongni Number 2 Bhut changabanga California da labor laguna khumbala sei masilam kuibising yam pamnabdugumba mafamne masta chahi khudingi lam kuiba lakh la I hairi adubu May 2021 Samudra khungban tana thoina laga thunnik pi khara swai lawanki madudi 1920 gi butchang paman badumba suktani color gi musuk muba jiba ma makyat khigalaga taleramba moina thingnarakhi mari lena department da pau pibdagi akhang ahi yam thuna lakhi madi madu moina yam laina khangba ngamki madudi madu fit lising hongi sing irolung daleganba angler fish hariba nga maklasni haiba makoina khangba ngamki masit tamna lagi masak panba sahing chaba jibane aduga moisi maingan badgumba hingkum macha na yumsin ba matok masinaraga sarak tanbagidama toin hena maming chali
magi maingal si ubdagi langtak na duna sangsilakpa jibasing mana apam khalaga chagani hojik laktoriba wahangdi asuk lukraba irolungda leiba jibasna matau karamna thunnik pisingi mathun miyada lerami bano haiba wahangasni asumna oiramba yai haibagi theory lejaragasu 100% masna oigani haibagi chapchabdi marine biologist singna haiba ngamdri machinjak sarak sum tanarapdagi yoshilakri bizala or ma oina dum kananumna tanarapdagi yoshilakri bizala. Number 3. As alien Lucibo. Matam 2022 Mafam San Diego. Son belly ko nga phabnu pamana alien manba jib ama thingnaki. Asaba natraga asibgum jab yungaga liramba jibasi sona hi honjalubdagi lengaki masai khappa horaki. Lengak pastadi son masik kanagumana preng tongnaba huntaramba natre masit tasingbe singi jiba amani haibasi mana nakai shenki. Sigi video asi mana social media da thagalubdagi nga expert singi pukning singsin khemadi masi mola natraga ocean sunfish haina khangnaba nga jat aduni haiba khangba ngamaki. Sigi alien manba nga zawsi fit jatrko humfu luba irolungda legali amadi masi jellyfish yam pamna chai hairi. Moisim machinjak chaba loibaga asumni imaida phawgalaga nungsa yaibagi hainabi lei. Aduga moina nungsa yaringi talagasta mondagi sedang tinsing usekta supizai hairi. Nungsa yaina spa tawthukpagi mawngni. Size ta lakanda moisi fit taramari faw sangba yawi amadi arumbana keji lising aniga humfunipan faw lumakpa yawi. In my bima masimukti sigumba Everest pickup truck amaga lumba haifet manaribani. Adubu sigi ngazawsi masi Japan di kishumnate yam pamna chanari. Number 4. Miron Thupa Mongoose. 1931 Mafam Isle of Man, UK. James amadi Margaret Irving mati manawanisna tumingaida jahi ama makhaigi angangi manbadgumba khunjel ama tarakhi tatna wa ngangbagi khunjel. Hello kana laigi matai manausna phungdurpa matungina madu miron thupa mangus ama oiram khidana hairi. Adubu moigi mangusdi moigi jahi tarani thoigi machanu pidu natana atei kanamtaga wari shaw no haibe yade harakpudagidi moigi se attention pamdagi samjan sajan muni haina kanamtana mawa lobi kidre. Handakisdi aseng bilei bajivane masi kari jivano khangbi yaurugadi maming comment tobiramo.